Kuramjari, TOMTV na Sandokpa Meekupki Pao da mayambo thanglawjam anana taramlokjari amadi hojik phawbagi maruiba pausing pizari. Security Force ki apunba team amana Churachandpur district ki all Khawkwal village da thiba humbagi thabak chathabada khusu khulai kya ga konana KNA gi kadar tare phagatpa ngamkhre hiram asiga mari leinana Manipur police ki police control room dagi phangba pau amagi matung inna Security Force ki apunba team amana tha asigi tara mari da Churachandpur district ki Sangai Court police station na konba all Khawkwal village da thiba humbagi thabak Chathaki, Maduda Khusu Khulai Kayaga Konana, KNA gi kadar tare fagatki, Faraba KNA gi kadar sing adudi, Saikogin Haukip, Jahi Kuntra Taret, Ngamlan Mang Mate, Jahi Kun Manga, Saikomang Haukip, Jahi Kun Manga, Thanglel Mal Haukip, Jahi Kun Taret, Jam Khosel Haukip, Jahi Kuntra Nitoi, Hun Kholal Khongsai, Jahi Kuntra Mari Amadi, Mang Khang Thang Kipken Jahi Kuntra Mangani Haidi Makhoidagi AK-47 rifle ani 7.62 assault rifle ama single bore rifle ahum AK-47 gi magazine tara 7.62 mm gi kapayariba nomai maru chatruk yankhai mari single bore live cartridge tara mapan cell phone baufeng radio set ahum amadi Maruti Gypsy ama fagatpa ngamkhi haina police ki paw asina makhatari Amaromda Security Force ki apunba team amana Technopal District ki Sinam Village ki akoibada thiba humbagi thabak chathabada bom yauna yamlaba khusu khulai kya marum fagatpa ngamkhre hiram asiga mari leinana Manipur Police ki Police Control Room dagi phangba pau amagi matung inna Security Force ki apunba team aduna thiba humbagi thabak chathabada Fagatlaba khusu khulai sing adudi magazine yauna local made 9mm pistol ama magazine yauba 7.65 mm gi Russia na saba pistol ama local made improvised long range motor ani kg humfutara romgi oigedaba IED tara manga 7.62 mm SLR gi kapayariba nomai maru tara 7.62 mm AK gi kapayariba nomai maru tara kapayariba 7.62 rim mat nomai maru tara kapayariba 9 mm gi nomai maru manga kapayariba insas gi nomai maru kun manga 7.65 mm pistol gi kapayariba nomai maru ahum 36 hand grenade mari electric detonator tara amadi number 8 ki detonator manga ni haina pau asina makhatari India ki Minister of State of Commerce and Industry Jitin Prasada amadi Myanmar ki Deputy Minister for Ministry of Commerce Yu Minga ngarang New Delhi da unakibaga loinana India Myanmar trade amuk hana hawbada yanakre New Delhi gi Vanija Bhavan pangthokhiba leibak anigi mifam aduda leibak anigi makok thongba official kya su saruk yakhe mifam aduda leibak anigi marakta chathariba lalon itiki thabaksing henna khumang choksin hanbaga loinana pharmaceutical pulses and beans petroleum product amadi nakal anigi lalon itiki thabakta henna choksin naba ikui kuidana hodokhiba rupee kya trade settlement mechanism puthokpadasu yanaki mifam aduda nakal anigi maikaidagi bilateral trade ki leiriba potential sing sizinaduna amana amabu mateng pangduna na hotnaminaba amadi kangfalgi lambida trade amuk hanna hingat hannaba thabak sing lokhatpadasu yanaki hari Hauji ko ina Tv Meekupki Pao le sinjare makhataba pau gi damak TOMTV ning ta tina lebiyo